Ngasi ing kumja lising ani kunmari April gi tarataruk sajibugi nipani leibak pokpada aihakna thamjagadoriba si adungai ing kumja lising amaga chanipan marfudara mathoi April da Manipur na khukan pangalaba British ka sokna khiba khongjom lanphamda maithi duna British ki makhutta ningtamba mangduna mikha pon khiba thodoki mamang amasung matung tarakhiba maru oiba thodoksingi chawrakpa paring kharagi matangdani masi thamjaribagi maramna malemda leiriba maitai masa khudingmakna Manipur amasung ifurup maitai aikhoigi oiba puwaribu macha khaina kupsinna nainaruba oithoktragasu masigi chawrakpa masak kharadi aikhoi khudingmakna khangnafam thoki khanjaduna khangmin najanabagi pandamdani masibu tabigadoriba khwaigi mafamda Manindra Konsam aihakna ahanbada nolukchabaga loinana aihakna Manipurgi puwari ifurup maitaigi chatnabi natki paring amasung khorirol saitegi masakna chingba kayagi chawrakpa masaksingbu maru oina ngasigi malem sinba thungna masa masagi tonganaba sinfamda hingnariba maitai macha nupi nupa naharol singa punna khangminajanabagi pandamda khwaidagi samjaba mawongda hangdokchariba YouTube ki channel asibu thajabiduna subscribe tawbirakpa amadi like comment pibiraktunna pungning thawgat pirakliba khwaigi mafamda aihakna thamoidagi tawbimal khangba phongdokchari aduga aihakki chamlaba YouTube channel asibu subscribe tawbidriba singi mafamdana subscribe tawbiduna aihakpu thajabiduna saugatpirao hainasu nolukna haijari ing kumja lising amaga chanipan marfudara mathoigi April thada Manipur na khongjom lanphamda British ki makhutta maithi duna ningtamba manglaga mikha ponkhiba thodokki chawrakpa maram paring khangnabagi Manipur puwari bu yamna sangna hangatna yenglubagi mathau tadragasu thodok adugi mamang thakta thokkiba Manipur puwari gi paring kharadi aikhoina khangminafam thoi haina khanjai aikhoina ngasi kangla haina khangnariba mafam asida maitai ningthorol khudingmakna konung lingduna palamba natte marakta maitai ningthau kharadi Manipurgi tongan mafamda konung lingduna palamba thengkhang kaya yauki adugumba thengkhangsing adugi manungdagi ngasigi hiram asiga mari lainabada tangai phadaba ama oina samjinna panba yabadi Manipurda Bhaiga Chandrana Manipurgi ningthau oiduna pankhiba matamda awana landaраktuna khudum chankhibadagi Bhaiga Chandrana tekhau haibadi Assam leibaki mateng lauduna Manipurdagi awa tanthokraba matungda sangaithel sangaipro chajing amadi lamangdongda konung lingduna palamlaga akonba oina Kanchipur asigi langthabal Kanchipurda konung honglaktuna palami Bhaiga Chandra Maharaj ki sana haktak ing kumja lising amaga satret humudra mapan habidi 1779 dagi huna Kanchipurda linglakhiba Manipurgi konung adu mahakna nonga khibaga maja ibungo Lavena Chandra habidi akhoi Manipurgi ningthawoina 1798 dagina 1801 bhawa palambana mahut chinduna phambal kabaga hanagi kanglada hongatnaba ma thauranglami adubu mahakna nonga khrabada ningthau oirakhiba manaunipa Madhuchandra si maitai ningthau oina Krista kumja 1801 dagi 1806 ki matam phawba kanglada konung honglakhide kona Madhuchandra gi matung akhoi Chaurjit Maharaji Manipurgi ningthau oina 1803 dagina 1813 bhawa pankhiba ningthauni Chaurjitna ningthau oirakhibaga maitai konung kanglada hongjillakhi Chaurjitna panba matamda ngasi aikhoina kangla sa haina khangnariba akhoi Uttara mamangda sa ani saduna mana khilambani madugi sa adu akhoi Britishna dynamite phumduna thugaithibani ngasi aikhoina uriba kangla sa ani asidi Manipur sakana akhoi kuidriba matamgi mamangda sarakhibani Maharaj Bhaiga Chandragi matung machanupa Lavena Chandrana palakhiba matamdagi ningthau macha machin manau Lavena Chandra
ꯃꯙꯨꯆꯟꯗ꯭ꯔ ꯆꯣꯔꯖꯤꯠ ꯃꯥꯔꯖꯤꯠꯅ ꯄꯥꯟꯈꯤꯕꯅ 1813 1819 ꯐꯥꯎꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯖꯤꯠꯅ ꯄꯥꯟꯈꯤꯕ ꯃꯇꯝ ꯐꯥꯎꯕꯒꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯃꯤꯀꯥꯅꯕꯒꯤ ꯂꯧꯇꯨꯅꯕ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯦꯛꯅꯕ ꯑꯋꯥꯒꯤ ꯃꯈꯨꯠꯇ ꯇꯥꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯒꯤ ꯄꯔꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯊꯣꯛꯈꯤ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯛꯈꯤꯉꯩ ꯃꯅꯨꯡꯗ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯆꯥ ꯍꯦꯔꯥꯆꯟꯗ꯭ꯔ ꯇꯥꯀꯨꯔ ꯅꯤꯡꯊꯧ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ, ꯑꯗꯒꯤ ꯌꯨꯝꯖꯥꯎ ꯇꯥꯕ ꯒꯝꯚꯤꯔ ꯁꯤꯡꯍ, ꯖꯣꯏ ꯁꯤꯡ, ꯖꯗꯨ ꯁꯤꯡ, ꯔꯥꯘꯕ ꯁꯤꯡ, ꯅꯣꯡꯆꯨꯞ ꯂꯝꯒꯥꯏ ꯉꯝꯕ ꯚꯗ꯭ꯔ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯃꯈꯣꯏ 8ꯅ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯨ ꯇꯥꯟꯊꯣꯛꯄꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯑꯋꯥ ꯇꯥꯟꯊꯣꯛꯇꯅ ꯑꯋꯥꯒꯤ ꯃꯈꯥ ꯄꯣꯟꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯗ ꯃꯇꯝ ꯈꯔ ꯄꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯋꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯅꯤꯄꯨꯔꯕꯨ ꯃꯄꯨꯡ ꯐꯥꯅ ꯀꯟꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯛꯂꯕ ꯃꯇꯨꯡ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯋꯥꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯥꯟꯊꯣꯛꯇꯨꯅ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 1415ꯗꯒꯤꯅ 1533 ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯡꯇꯝꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯄꯥꯟꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯩꯗꯤꯡꯉꯨ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯄꯥꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯍꯥꯟꯅꯒꯨꯝ ꯀꯪꯂꯥꯗ ꯑꯣꯏꯕꯒꯤ ꯃꯍꯨꯠ ꯑꯍꯥꯟꯕꯗ ꯂꯃꯥꯡꯗꯣꯡ ꯕꯤꯁꯅꯨꯄꯨꯔꯗ ꯀꯣꯅꯨꯡ ꯂꯤꯡꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯚꯥꯏꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯍꯥꯛꯇꯛꯇ ꯂꯤꯡꯂꯝꯕ ꯀꯥꯟꯆꯤꯄꯨꯔ ꯂꯪꯊꯕꯥꯜ ꯀꯣꯅꯨꯡꯗ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯒꯠꯂꯒ ꯄꯥꯟꯈꯤ꯫ ꯃꯩꯗꯤꯡꯉꯨ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯂꯪꯊꯕꯥꯜ ꯀꯥꯟꯆꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯂꯤꯡꯗꯨꯅ ꯄꯥꯜꯂꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯣꯡꯒꯥꯈꯤꯕꯒ ꯃꯁꯥꯒꯤ ꯆꯍꯤ 3 ꯆꯪꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯆꯟꯗ꯭ꯔꯀꯤꯇꯤ, ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔꯀꯤꯇꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯍꯥꯞꯂꯒ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯅꯥꯎꯅꯨꯄꯥ ꯅꯔꯁꯤꯡꯍꯅ ꯖꯨꯕꯔꯥꯖ, ꯑꯗꯨꯒ ꯅꯔꯁꯤꯡꯍꯒꯤ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯥ ꯗꯦꯕꯦꯟꯗ꯭ꯔꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯌꯥꯗꯨꯅ ꯈ꯭ꯔꯤꯁꯇꯥꯕꯗ 1593ꯗꯒꯤꯅ 1594ꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯪꯊꯕꯥꯜꯗ ꯀꯣꯅꯨꯡ ꯑꯗꯨꯃꯨꯛ ꯂꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯆꯟꯗ꯭ꯔꯀꯤꯇꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕꯗ ꯁꯤꯟꯅꯔꯛꯈꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯂꯥꯂꯣꯡ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯃꯨꯗꯤꯅꯤ ꯃꯍꯥꯔꯥꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯆꯟꯗ꯭ꯔꯀꯤꯇꯤꯕꯨ ꯄꯨꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯆꯦꯟꯈꯤꯕꯗꯒꯤ ꯖꯨꯕꯔꯥꯖ ꯑꯣꯏꯔꯝꯕ ꯅꯔꯁꯤꯡꯍꯅ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 1594ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯝꯕꯥꯜ ꯀꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ 1550 ꯐꯥꯎꯕ ꯄꯥꯜꯂꯝꯃꯤ꯫ ꯃꯩꯗꯤꯡꯉꯨ ꯅꯔꯁꯤꯡꯍꯅ 1594ꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯐꯝꯕꯥꯜ ꯍꯦꯛ ꯀꯥꯕꯒ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯂꯪꯊꯕꯥꯜ ꯀꯥꯟꯆꯤꯄꯨꯔꯗꯒꯤ ꯀꯪꯂꯥꯗ ꯀꯣꯅꯨꯡ ꯍꯣꯡꯒꯠꯂꯛꯈꯤ꯫ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡꯍꯅ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 1550ꯒꯤ ꯑꯦꯄ꯭ꯔꯤꯜ 10ꯗ ꯅꯣꯡꯒꯥꯈ꯭ꯔꯕꯗ ꯃꯅꯥꯎ ꯅꯤꯄꯥ ꯗꯦꯕꯦꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯐꯝꯕꯥꯜ ꯑꯃꯨꯛ ꯀꯥꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯊꯥ 3 ꯉꯥꯏꯔꯤꯉꯩꯗ ꯀꯁꯥꯔꯒꯤ ꯂꯂꯥꯡ ꯈꯨꯡꯒꯪꯗ ꯂꯩꯔꯝꯕ ꯆꯟꯗ꯭ꯔꯀꯤꯇꯤ ꯑꯃꯁꯨꯡ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯃꯨꯗꯤꯅꯤꯒꯤ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯍꯥꯔꯥꯖ ꯗꯦꯕꯦꯟꯗ꯭ꯔ ꯇꯈꯦꯜ ꯍꯥꯏꯕꯗꯤ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯕꯥꯛ ꯇꯥꯟꯅ ꯆꯦꯟꯈꯤ, ꯑꯗꯨꯒ ꯆꯟꯗ꯭ꯔꯀꯤꯇꯤꯅ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 1550ꯗꯒꯤ ꯐꯝꯕꯥꯜ ꯀꯥꯗꯨꯅ 1563 1886 ꯐꯥꯎꯕ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒ ꯕ꯭ꯔꯤꯇꯤꯁꯀ ꯁꯝꯅꯔꯛꯈꯤꯕꯁꯤ ꯃꯩꯗꯤꯡꯉꯨ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯏꯕꯗꯤ ꯃꯔꯥꯝꯕ ꯍꯥꯏꯅꯁꯨ ꯈꯪꯅꯕꯅ ꯑꯅꯤꯔꯛ ꯁꯨꯕ ꯊꯦꯡꯈꯥꯡ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈꯤꯕ 1761ꯗꯒꯤ 1763 ꯍꯥꯛꯇꯛꯀꯤ ꯃꯅꯨꯡ 1762ꯗ ꯕ꯭ꯔꯤꯇꯤꯁ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯦꯅꯤꯒ ꯉꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯆꯤꯇꯥꯒꯣꯡꯗ ꯇꯧꯅꯈꯤꯕ ꯑꯍꯥꯟꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯇ꯭ꯔꯤꯇꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯌꯥꯅꯆꯦ ꯑꯃ ꯁꯍꯤ ꯇꯧꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯇꯥꯡꯅ ꯃꯔꯛꯇ ꯑꯣꯏꯔꯕꯁꯨ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤ ꯈꯨꯠꯄꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯩꯗꯤꯡꯉꯨ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯋꯥ ꯇꯥꯟꯊꯣꯛꯇꯨꯅ ꯂꯪꯊꯕꯥꯜ ꯀꯥꯟꯆꯤꯄꯨꯔꯗ ꯀꯣꯅꯨꯡ ꯂꯤꯡꯗꯨꯅ ꯄꯥꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯪꯊꯕꯥꯜ ꯀꯣꯅꯨꯡ ꯃꯌꯥ ꯅꯛꯅ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯩꯕ ꯍꯧꯔꯛꯈ꯭ꯔꯦ꯫
ꯃꯩꯗꯤꯡꯉꯨ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯆꯟꯗ꯭ꯔꯀꯤꯇꯤꯅ ꯑꯍꯥꯟꯕ ꯐꯝꯕꯥꯜ ꯀꯥꯕꯒ 1835ꯇꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯗ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯔꯥꯖꯚꯋꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁ ꯔꯦꯁꯤꯗꯦꯟꯁꯤ ꯂꯤꯡꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯂꯩꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯦꯟꯊꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯒꯤ ꯏꯆꯦꯜ ꯄꯔꯤꯡꯗ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ 1850ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯄꯥꯜꯂꯝꯂꯒ 1886ꯇ ꯅꯣꯡꯒꯥꯈꯤꯕꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯜ ꯁꯨꯔꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯥꯗ ꯐꯝꯕꯥꯜ ꯀꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯈꯤꯕꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯒꯤ ꯏꯆꯦꯜꯅ 1891ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯃꯅꯤꯄꯨꯔꯅ ꯃꯄꯥ ꯂꯩꯇꯅ ꯈꯨꯀꯟ ꯄꯥꯡꯒꯜꯂꯕ ꯕ꯭ꯔꯤꯇꯤꯁꯀ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯗꯨꯅ ꯃꯤꯈꯥ ꯄꯣꯜꯂꯛꯅꯕꯒꯤ ꯇꯣꯔꯩ ꯇꯝꯅ ꯆꯦꯟꯊꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯅ 1886ꯀꯤ ꯃꯦ 19 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯅꯣꯡꯒꯥꯈꯤꯕꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯜ ꯖꯨꯕꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯐꯝꯕꯥꯜ ꯀꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯃꯗꯨꯒ ꯏꯔꯣꯏꯅꯅ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯁꯤꯡ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯁꯨꯔꯆꯟꯗ꯭ꯔꯒ ꯃꯃꯥ ꯇꯤꯟꯅꯅ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯄꯀꯥ ꯁꯅꯥ, ꯐꯩꯖꯥꯎ ꯁꯅꯥ ꯑꯃꯗꯤ ꯒꯣꯄꯥꯜ ꯁꯅꯥ ꯃꯈꯣꯏ ꯃꯔꯤꯅ ꯃꯤꯆꯪ ꯑꯃ ꯑꯣꯏꯔꯒ ꯑꯃꯔꯣꯝꯗ ꯃꯃꯥ ꯇꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗ ꯖꯨꯕꯔꯥꯖ ꯑꯣꯏꯕ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯗꯨꯒ ꯃꯃꯥ ꯇꯤꯟꯅꯗꯕ ꯃꯅꯥꯎ ꯑꯉꯧꯁꯅꯥ ꯑꯃꯁꯨꯡ ꯖꯤꯂꯥꯉꯝꯕ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯅ ꯃꯥꯏꯀꯩ ꯑꯃꯗ ꯃꯤꯆꯪ ꯑꯣꯏꯔꯒ ꯅꯥꯛꯄꯥꯛ ꯇꯥꯟꯅꯗꯨꯅ ꯌꯦꯡꯊꯤꯅꯕ ꯍꯧꯅꯔꯛꯈꯤ꯫ ꯌꯦꯡꯊꯤꯅꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯊꯧ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯀꯥ ꯁꯅꯥꯒ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀ ꯌꯦꯡꯊꯤꯅꯕꯒꯤ ꯃꯇꯧꯗꯤ ꯃꯇꯝꯗꯨꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯋꯥꯔꯤꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯦꯡꯅꯩ꯫ ꯃꯗꯨꯃꯛꯅ 1891ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯃꯅꯤꯄꯨꯔꯅ ꯕ꯭ꯔꯤꯇꯤꯁꯀ ꯁꯣꯛꯅꯈꯤꯕ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤ ꯅꯩꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯂꯧꯅꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯃꯗꯨꯒꯤ ꯄꯔꯤꯡꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯣꯛꯈꯤꯕ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯣꯛ ꯈꯔ ꯆꯥꯎꯔꯥꯛꯅ ꯁꯣꯛ ꯇꯥꯔꯤꯛꯀ ꯂꯣꯏꯅꯅ ꯄꯟꯖꯔꯤ꯫ ꯁꯦꯞꯇꯦꯝꯕꯔ 12, 1890 ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯨꯕꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯃꯤꯆꯪꯗ ꯂꯩꯕ ꯃꯃꯥ ꯇꯤꯟꯅꯗꯕ ꯃꯅꯥꯎ ꯖꯤꯂꯥꯉꯝꯕ ꯑꯃꯁꯨꯡ ꯑꯉꯧ ꯁꯅꯥ ꯑꯅꯤꯅ ꯀꯪꯂꯥ ꯃꯅꯨꯡꯗ ꯃꯍꯥꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯁꯤꯟꯕꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯍꯥꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔꯗꯤ ꯃꯅꯥꯎꯅꯤꯄꯥ ꯄꯀꯥ ꯁꯅꯥꯒ ꯂꯣꯏꯅꯅ ꯀꯪꯂꯥ ꯀꯣꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯕ꯭ꯔꯤꯇꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯀꯤ ꯂꯩꯐꯝ ꯔꯦꯁꯤꯗꯦꯟꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈꯤ꯫ ꯁꯦꯞꯇꯦꯝꯕꯔ 12, 1990 ꯕ꯭ꯔꯤꯇꯤꯁ ꯔꯦꯁꯤꯗꯦꯟꯁꯤ ꯃꯅꯨꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯇꯥꯔꯕ ꯃꯍꯥꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ J.W. ꯀ꯭ꯋꯤꯟꯇꯟꯗ ꯃꯍꯥꯛꯄꯨ ꯇꯦꯡꯕꯥꯡꯕꯤꯅꯕ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯃ ꯇꯧꯈꯤ꯫ ꯁꯦꯞꯇꯦꯝꯕꯔ 12, 1890 ꯃꯍꯥꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔꯅ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯖꯗ꯭ꯔꯦ, ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯥꯏ ꯅꯤꯡꯕ ꯆꯠꯆꯈ꯭ꯔꯒꯦ, ꯇꯦꯡꯕꯥꯡꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯂꯣꯟ ꯁꯛꯇꯤꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯂꯨꯄꯥꯒꯤ ꯊꯥꯡꯁꯥꯡ ꯑꯃꯁꯨꯡ ꯂꯨꯍꯨꯞ ꯂꯧꯁꯤꯜꯂꯅꯕꯁꯨ ꯈꯪꯍꯜꯂꯛꯄ ꯆꯤꯊꯤ ꯑꯃ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯇ ꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯅꯥꯎ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯀꯣꯟꯅ ꯀꯣꯜꯀꯇꯥ ꯌꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯁꯦꯞꯇꯦꯝꯕꯔ 12, 1890 ꯏꯪ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇ ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯐꯝꯕꯥꯜ ꯀꯥꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯖꯨꯕꯔꯥꯖ ꯑꯗꯨꯒ ꯑꯉꯧ ꯁꯅꯥꯕꯨꯅ ꯁꯦꯅꯥꯄꯇꯤ ꯍꯥꯞꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥ 6 ꯀꯨꯂꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯛꯂꯕ ꯃꯇꯨꯡ ꯃꯥꯔꯆ 12, 1891ꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕꯗ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔꯅ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯁꯅꯊꯣꯡꯗ ꯊꯣꯛꯇꯨꯅ ꯑꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯃꯍꯥꯔꯥꯖꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯈꯤꯕꯤꯛꯀ ꯂꯣꯏꯅꯅ ꯕ꯭ꯔꯤꯇꯤꯁ ꯔꯦꯁꯤꯗꯦꯟꯁꯤꯗ ꯗꯔꯕꯥꯔ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯕꯗꯒꯤ ꯆꯠꯈꯤꯕꯗ ꯊꯑꯣꯏ ꯎꯁꯤꯠꯄꯤꯗꯕ ꯃꯑꯣꯡꯗ ꯉꯥꯏꯕ ꯃꯈꯩ ꯉꯥꯏꯍꯜꯂꯒ ꯆꯤꯐ ꯀꯃꯤꯁꯅꯔ ꯊꯣꯔꯛꯇꯕꯗꯒꯤ ꯗꯔꯕꯥꯔ ꯇꯧꯗꯅ ꯍꯜꯂꯛꯈꯤ꯫ ꯃꯥꯔꯆ 12, 1819ꯒꯤ ꯃꯥꯔꯆ 12ꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯅ
Maharaj Kulachandrada chithi ama iraktuna Manau ibungo Jubraj Tikendrajitpu British India lengaki makhutta sinaraknaba khangalaki. Numit aduda British officer singna Manipur gi jagoi ras yengnabagi damak sinaramba thorang haidoklaga aronba meeting pangthoktuna Tikendrajit phananaba warep lauki. March ki tang kunmari 24 March 1891 Lieutenant Brackenbury amasung Captain Butcher na luchingba British Lanmi khutpu amana nongalamdaida Kanglada changduna Jubraj Tikendrajitpu namduna phananaba hotnarakhibada nakan ani akanba mawongda khut thoknaki. Matang asibu chaitharol kumbabada asumna lachallamli. Nongangadaba pung ama leiringaida sahebna sipai loinaduna nongmai kapnare. Nongmai makhon tarabada nupi naha yamna kaiduna chenare. Amasung purkhanba tangko na chongthoktuna changlakliba sahebka khutna phangna yanaduna anima punna siminai. Tangkhul hau ani su siye. Bamon amasu siye. Adudagi nungthil adu yamna kapnare. Sahebki sipai tareti binu thong wangma lana Pangan Sardar dasu subedar hai khangnaba Pangan Sardar gi mayum changduna nupi ahum halamme. Pangal Sardar su halamme. Khulak changduna usam leikai, yambem leikai, saikhom leikai ahumma mai tharamme. Yambem tolen khombana mayum chakle haiduna kanbada nongmaina kaptuna siye. Siri jutna Jingnang khongnang asomda yamna kaina re yumsu tharamale maikhu kare nupi naha yamna kaina re haiduna khumbong subedar ama leisang zamandar ama athokpa dewan macha ama chongthamia ama makhoi asina chingba thaduna kapnarui. Khumbong subedar leisang zamadar athokpa dewan ahumma nongmaina panduna siye. Nongsup thongda macha ibungo wangkhairakpana chingna maipaksna wangkhairakpana chingna haise maipaksna buni siphai yankhaiga loinaduna kapnaye. Adudagi Nitainandagi mapada landuna lami thonglengi awang pangba salung sangi mamangda leiba kapnaduna thugaire. Adu numidang wairamda sahebsu Banglada chenchin khare. Adudagi Thangapat palida kapnaye. Sahebki Bangladagi su yamna kablak Thenglak lavada Kameson Sahebna habidi commissioner gi maikaidagi Sahebna pengunna tokhi si haire. Bengun khongdana lan lepasi kapnaba lepasi ceasefire tawrasi hairakpani. Asum tawna British ki maikaidagi ceasefire tawnaba bengun khongdana haijarakkhibadagi Manipur gi maikaidagi su senbung yeiduna ayaba pibadagi numidang pung taret makhaida lan lepnakhi. Maduda Manipur gi ningthaugi maikaidagi British singbu condition amata yaudana surrender tawnaba khanganki. Madugi matungda Chief Commissioner Quinton na darbar tausi hairakpadagi Manipur gi konungda angam mathausing khanaraba matungda yanabadagi British ki maikaidagi Chief Commissioner Quinton, Chief Commissioner gi Assistant Secretary Mr. Cossins, Political Agent Mr. Grimwood, Nifu Nithoi Suba Gurkha Regiment ki Lieutenant Colonel Scan, Nifu Umdoi Suba Gurkha Regiment ki Lieutenant Simpson Mangana laklaga Manipur gi maikaidagi Jubraj Tikendrajit, Thangal General Colonel Samu amasung Angom Ningthau Giridhari na saruk yaduna Kangla Manungi Darbar Hall mamangi lambida darbar tauki. Manipur Ningthau gi Darbar Hall gi mamang lambida British ka tawnakhiba darbar gi chairak aduda khoisaunaraba miyam maraktagi kajao haina khangnaba Pukhramba Phingang kauba maitai pathau amana political agent Mr. Grimwood putana thinduna hatkhi. Madugi matung tarakpada hinghauriba British officer mari adusu bengun khongba amaga loinana sanglingba dhan singa sagol sembada sinaduna Kangla sa mamangda mangak kaktuna halanki. 25 March 1891 Manipur gi political agent Mr. Grimwood hatkibagi pau tabaga residency da lehauriba maki loinabi Mrs. Ethel Grimwood
ꯇꯣꯡꯖꯩ ꯃꯔꯤꯜ ꯂꯝꯕꯤꯗ ꯀꯁꯥꯔ ꯇꯥꯟꯅ ꯂꯣꯟꯅ ꯆꯦꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇ ꯃꯌꯥꯡꯈꯥꯡ ꯊꯅꯥꯗ ꯂꯩꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯇꯦꯂꯤꯒ꯭ꯔꯥꯐ ꯑꯣꯐꯤꯁꯇ ꯑꯀꯣꯏꯕꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯥꯟꯗꯥꯗꯨꯅ ꯃꯐꯝꯗꯨꯗ ꯁꯤꯒꯅꯦꯂꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯕ꯭ꯔꯤꯇꯤꯁ ꯃꯆꯥ ꯑꯣꯕ꯭ꯔꯦꯟ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯑꯃꯔꯣꯝꯗꯅ ꯊꯪꯒꯥꯜ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯆꯤꯔꯥꯏ ꯅꯥꯒꯥꯅ ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟ W.B. ꯃꯦꯜꯚꯤꯟ ꯍꯥꯠꯈꯤ ꯑꯦꯄ꯭ꯔꯤल 1891 ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯕꯨ ꯃꯥꯏꯀꯩꯗꯒꯤ ꯊꯨꯝꯖꯤꯟꯗꯨꯅ ꯂꯥꯛꯁꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯣꯍꯤꯃꯥ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤ ꯀꯃꯥꯟꯗꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯣꯄꯔꯦꯁꯟꯒꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ ꯀꯣꯂꯦꯠꯅ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯔꯛꯀꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯄꯒꯤ ꯄꯥꯎ ꯐꯪꯈꯤ ꯑꯦꯄ꯭ꯔꯤल 23, 1891 ꯀꯛꯆꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯃꯤꯒ ꯕꯔꯃꯥꯒꯤ ꯇꯥꯃꯨꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯇꯥꯃꯨ ꯀꯣꯂꯣꯝꯒꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯃꯩꯇꯩ ꯑꯊꯧꯕ ꯋꯥꯡꯈꯩ ꯃꯩꯔꯥꯕ ꯊꯋꯥꯏꯒꯤ ꯄꯣꯟꯊꯥ ꯄꯤꯈꯤ 24 ꯑꯦꯄ꯭ꯔꯤल 1891 ꯖꯦꯅꯔꯦꯜ ꯀꯣꯂꯦꯠꯅ ꯃꯌꯥꯡꯈꯥꯡꯗꯒꯤ ꯃꯍꯥꯛꯅ ꯑꯦꯄ꯭ꯔꯤल 27ꯗ ꯑꯦꯄ꯭ꯔꯤल 28ꯇ ꯏꯝꯐꯥꯜꯗ ꯊꯨꯡꯂꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯆꯤꯊꯤ ꯏꯗꯨꯅ ꯊꯥꯔꯛꯈꯤ 25 ꯑꯦꯄ꯭ꯔꯤल 1891 ꯈꯣꯡꯖꯣꯝꯗ ꯃꯅꯤꯄꯨꯔꯒ ꯕ꯭ꯔꯤꯇꯤꯁꯀ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯩ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯦꯄ꯭ꯔꯤल 15ꯗ ꯈꯣꯡꯖꯣꯝꯗ ꯂꯥꯟ ꯁꯣꯛꯅꯩ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯦꯄ꯭ꯔꯤल 19ꯗ ꯁꯣꯛꯅꯕꯅꯤ 15ꯗ ꯅꯠꯇꯦ ꯍꯥꯏꯕ ꯇꯣꯉꯥꯟꯅꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕ ꯑꯈꯪ ꯑꯍꯩ ꯀꯌꯥꯒꯤ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯉꯁꯤ ꯐꯥꯎꯕꯗ ꯊꯦꯡꯅꯕ ꯂꯦꯞꯇ꯭ꯔꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅꯗꯤ 1972ꯗꯒꯤ ꯑꯦꯄ꯭ꯔꯤल 16ꯕꯨ ꯈꯣꯡꯖꯣꯝ ꯗꯦ ꯍꯥꯏꯅ ꯏꯁꯇꯦꯠꯀꯤ ꯊꯥꯛꯇ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯗꯨ 16ꯗ ꯄꯥꯡꯊꯣꯛꯄꯁꯤ ꯆꯨꯝꯗꯦ ꯍꯥꯏꯗꯅ ꯋꯥꯀꯠ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ 1980ꯗꯒꯤꯅ 85 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯝꯕ ꯁ꯭ꯔꯤ ꯌꯨꯝꯅꯥꯝ ꯌꯥꯏꯃ ꯍꯧꯖꯤꯛꯇꯤ ꯂꯥꯏꯑꯣꯏꯕꯤꯈ꯭ꯔꯕꯒꯤ ꯃꯇꯝꯗ ꯃꯥꯅ ꯀꯃꯤꯇꯤ ꯑꯃ ꯑꯩꯈꯣꯏꯒꯤ 1981ꯗ ꯀꯣꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤल 23 ꯑꯦꯄ꯭ꯔꯤꯜꯁꯤꯅ ꯈꯣꯡꯖꯣꯝ ꯗꯦ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯑꯆꯨꯝꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯂꯦꯞꯈꯤ ꯃꯁꯤ ꯂꯦꯞꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯗꯨ ꯂꯣꯇꯔꯤ ꯇꯧꯅꯔꯒ ꯂꯦꯞꯈꯤꯕ ꯋꯥꯐꯝꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯃꯇꯥꯡ ꯑꯃꯗ ꯌꯥꯝ ꯊꯨꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯗꯒꯤ ꯔꯦꯀꯣꯔꯠ ꯇꯧꯖꯍꯧꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯔꯥꯖꯀꯨꯃꯥꯔ ꯓꯂꯖꯤꯠ ꯁꯤꯡꯍꯅ ꯃꯆꯤꯟꯃꯛꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝꯁꯤꯡ ꯔꯦꯀꯣꯔꯠ ꯇꯧꯖꯍꯧꯕꯁꯤꯡ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯦꯄ꯭ꯔꯤल 26, 1981 ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯐꯝꯗ ꯃꯅꯤꯄꯨꯔ ꯃꯥꯏꯊꯤꯔꯦ ꯈꯪꯕꯒ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯀꯌꯥꯒ ꯂꯣꯏꯅꯅ ꯕ꯭ꯔꯤꯇꯤꯁꯀ ꯁꯝꯅꯗꯕ ꯈꯥꯒꯤ ꯍꯥꯏꯕꯗꯤ ꯆꯤꯅꯥ ꯂꯩꯕꯥꯛ ꯇꯥꯟꯅ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯃꯔꯥꯏꯕꯛ ꯅꯧꯍꯧꯅ ꯂꯦꯞꯅꯕ ꯊꯧꯔꯥꯡꯗꯨꯅ ꯀꯪꯂꯥ ꯊꯥꯗꯣꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯊꯃꯣꯏ ꯀꯥꯏꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯂꯥꯆꯜꯂꯝꯂꯤ 18ꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯕꯗꯤ ꯑꯦꯄ꯭ꯔꯤल 13, 1891 ꯏꯪꯗ ꯁꯅꯥꯃꯍꯤꯒꯤ ꯐꯨꯔꯥ ꯍꯣꯡꯉꯦ ꯅꯣꯡꯉꯥꯟꯕ ꯃꯇꯨꯡ ꯄꯨꯡ 4 ꯇꯥꯕꯗ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯕꯩꯁꯅꯞ ꯄꯨꯝꯅꯃꯛ ꯗꯥꯟ ꯗꯈꯤꯅꯥ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯏꯕꯦꯝꯃꯁꯤꯡ ꯄꯨꯝꯅꯃꯛ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯅꯗꯨꯅ ꯉꯝꯅ ꯀꯨꯝꯍꯟꯈ꯭ꯔꯦꯗꯤ ꯃꯄꯥꯝꯗ ꯆꯠꯍꯟꯈꯤꯕꯅꯤ ꯃꯁꯪꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯀꯠꯂꯝꯃꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯊꯝꯐꯝꯗ ꯁꯤꯟꯅꯔꯝꯃꯦ ꯍꯥꯏꯕꯅꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 6ꯇ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯍꯣꯏꯗꯣꯛꯂꯛꯑꯦ ꯃꯥꯒꯤ ꯃꯁꯪꯕꯨ ꯅꯨꯡꯁꯤꯕꯅ ꯀꯞꯅ ꯊꯣꯛꯂꯛꯑꯦ ꯃꯥꯒꯤ ꯂꯣꯏꯁꯪꯁꯤꯡꯗ ꯊꯕꯛ ꯇꯧꯅꯔꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯀꯞꯅ ꯊꯣꯛꯂꯛꯑꯦ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯅꯆꯤꯡꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯈꯣꯡꯃꯟ ꯃꯄꯥꯟꯗ ꯊꯥꯀꯨꯔꯗꯥꯁ ꯅꯤꯡꯊꯦꯝ ꯄꯨꯔꯤꯠꯇ ꯊꯤꯟꯖꯤꯟꯈꯤ ꯂꯨꯄꯥ 1,000 ꯑꯁꯤꯅ ꯂꯥꯏꯒꯤ ꯕꯟꯙꯥꯟ ꯑꯣꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯗ ꯀꯠꯂꯝꯃꯦ ꯍꯥꯏꯗꯤ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔꯅ ꯂꯥꯏꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯃꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯂꯨꯄꯥ 1,000 ꯑꯩꯈꯣꯏꯒꯤ ꯈꯣꯡꯃꯟꯗ ꯂꯩꯕ
ꯊꯥꯀꯨꯔꯗꯥꯁ ꯅꯤꯡꯊꯦꯝ ꯄꯨꯔꯤꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯁꯤ ꯊꯝꯃꯝꯃꯦꯔꯒ ꯄꯩꯁꯥ ꯄꯤꯔꯝꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯀꯨꯂꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯃꯆꯤꯟ ꯃꯅꯥꯎ ꯑꯉꯝ ꯃꯊꯧꯁꯤꯡ ꯃꯈꯣꯏ ꯆꯅꯤꯃꯨꯛꯅꯤ ꯍꯥꯏ ꯃꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯑꯩꯈꯣꯏꯒꯤ ꯆꯁꯥꯠꯇ ꯆꯤꯅꯥꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯆꯁꯥꯠ ꯇꯥꯅ ꯏꯝꯐꯥꯜꯗꯒꯤ ꯆꯠꯈꯤꯕ ꯆꯦꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯝꯖꯔꯛꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯑꯗꯣ ꯆꯁꯥꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯈꯥꯒꯤ ꯂꯩꯕꯥꯛ ꯆꯤꯅꯥ ꯂꯩꯕꯥꯛ ꯇꯥꯅ ꯂꯝ ꯆꯤꯡꯕꯤꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯗꯅ ꯃꯣꯏꯔꯥꯡ ꯇꯣꯟꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯃꯣꯏꯔꯥꯡ ꯇꯣꯟꯖꯥꯎ ꯍꯥꯏꯁꯤ ꯁꯨꯔꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯃꯃꯥ ꯏꯕꯨꯡꯉꯣ ꯑꯃꯅꯤ ꯃꯥꯅ ꯃꯥꯡꯖꯧꯅꯅ ꯂꯨꯄꯥ 3,000 ꯃꯇꯝꯗꯨꯒꯤ ꯂꯨꯄꯥ 3,000ꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯨꯄꯥ 3 ꯂꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ ꯁꯦꯟꯐꯝꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯆꯁꯥꯠꯇ ꯑꯩꯈꯣꯏ ꯉꯥꯏꯔꯝꯒꯦ ꯑꯩꯈꯣꯏ ꯆꯁꯥꯠꯇ ꯂꯥꯛꯑꯣ ꯊꯦꯡꯅꯔꯒ ꯆꯁꯥꯠꯇꯒꯤ ꯂꯝ ꯆꯤꯡꯅꯅꯕ ꯃꯤ ꯁꯤꯟꯅꯔꯒ ꯈꯥꯒꯤ ꯂꯩꯕꯥꯛ ꯆꯠꯅꯅꯕ ꯍꯥꯏꯅꯔꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯁꯥꯠꯇ ꯂꯩꯔꯝꯗꯕꯅꯤ ꯂꯧꯅꯝꯕꯤꯈꯤꯕꯅꯤ ꯃꯣꯏꯔꯥꯡ ꯇꯣꯟꯖꯥꯎ ꯍꯥꯏꯔꯤꯕꯁꯤꯅ ꯑꯗꯨꯅ ꯃꯣꯏ ꯌꯥꯝ ꯀꯨꯏꯅ ꯃꯣꯏ ꯊꯥ ꯑꯃꯔꯣꯝ ꯍꯦꯟꯅ ꯆꯁꯥꯠꯀꯤ ꯅꯤꯡꯊꯧꯒꯤ ꯃꯌꯨꯝꯗ ꯍꯧꯈꯨꯟꯒꯤ ꯅꯤꯡꯊꯧ ꯆꯤꯡꯃꯤ ꯅꯤꯡꯊꯧꯒꯤ ꯃꯌꯨꯝꯗ ꯂꯩꯗꯅ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯣꯟꯅ ꯏꯝꯐꯥꯜꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯠꯈꯤꯕ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯆꯤꯠ ꯑꯣꯏꯅ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯅꯤ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 13, 1891 27 ꯑꯦꯄ꯭ꯔꯤल 1891 ꯁꯤꯜꯆꯔ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤ ꯀꯣꯂꯝꯒꯤ ꯀꯔꯅꯦꯜ ꯔꯦꯅꯤꯛꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯇ ꯃꯅꯤꯄꯨꯔ ꯀꯪꯂꯥ ꯆꯪꯂꯒ ꯀꯪꯂꯥꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯌꯨꯅꯤꯌꯟ ꯖꯦꯛ ꯄꯥꯏꯍꯟꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯃꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯌꯨꯅꯤꯌꯟ ꯖꯦꯛ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯃꯥꯡꯍꯟꯈꯤ ꯃꯗꯨꯒꯤ ꯄꯨꯡ ꯑꯃꯔꯣꯝꯒꯤ ꯃꯅꯨꯡꯗ ꯀꯣꯍꯤꯃꯥ ꯀꯣꯂꯝꯁꯨ ꯀꯪꯂꯥ ꯆꯪꯂꯛꯈꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯇꯥꯃꯨ ꯀꯣꯂꯝꯁꯨ ꯆꯪꯁꯤꯜꯂꯛꯈꯤꯗꯨꯅ ꯃꯅꯤꯄꯨꯔ ꯀꯪꯂꯥ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯅ ꯄꯨꯡꯊꯟ ꯊꯟꯈꯤ ꯃꯦ 23, 23 ꯃꯦ 1891 ꯆꯁꯥꯠ ꯈꯨꯜꯗꯒꯤ ꯈꯥꯒꯤ ꯂꯩꯕꯥꯛ ꯌꯧꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗ ꯂꯝꯖꯤꯡꯕꯤꯅꯕ ꯂꯩꯔꯝꯗꯕꯗꯒꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯕ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯁꯨꯔꯃꯥ ꯀꯣꯂꯝ ꯃꯥ ꯏꯝꯐꯥꯜꯗ ꯍꯜꯂꯛꯑꯒ ꯁꯤꯡꯖꯃꯩꯗ ꯂꯩꯕꯅꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯁꯨꯔꯃꯥ ꯀꯣꯂꯝ ꯄꯨꯂꯤꯁ ꯕꯇꯥꯂꯤꯌꯟꯒꯤ ꯁꯨꯕꯦꯗꯥꯔ ꯈꯦꯂꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯒꯥꯔꯣ ꯍꯤꯜꯁ ꯄꯨꯂꯤꯁ ꯕꯇꯥꯂꯤꯌꯟꯒꯤ ꯑꯃꯨ ꯁꯤꯡꯍ ꯑꯅꯤꯅ ꯁꯤꯡꯖꯃꯩ ꯃꯊꯛꯇ ꯂꯩꯕ ꯊꯣꯛꯆꯣꯝ ꯗꯦꯋꯥꯟꯒꯤ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤ 25 ꯃꯦ 1891 ꯃꯤꯁꯇꯔ ꯒ꯭ꯔꯤꯟꯋꯨꯗ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯄꯨꯈ꯭ꯔꯝꯕ ꯐꯤꯉꯥꯡ ꯀꯖꯥꯎ ꯐꯥꯁꯤ ꯇꯧꯗꯨꯅ ꯀꯪꯂꯥ ꯃꯅꯨꯡꯗ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯖꯨꯟ 8 ꯖꯨꯟ 1891 ꯅꯤꯔꯟꯖꯟ ꯁꯨꯕꯦꯗꯥꯔ ꯐꯥꯁꯤ ꯇꯧꯏ ꯅꯤꯔꯟꯖꯟ ꯁꯨꯕꯦꯗꯥꯔ ꯍꯥꯏꯕꯁꯤ ꯃꯌꯥꯡ ꯃꯆꯥꯅꯤ ꯑꯍꯥꯟꯕꯗ ꯃꯇꯝ ꯈꯔ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯗ ꯒꯥꯔꯗ ꯑꯣꯏꯔꯝꯕꯗꯒꯤ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞꯇ ꯁꯨꯕꯦꯗꯥꯔ ꯍꯥꯞꯄꯤꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯒ ꯃꯥꯔꯆ 23, 1891ꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯧꯔꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯐꯥꯎꯕ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯒ ꯀꯪꯂꯥ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯁꯣꯛꯅꯈꯤꯕ ꯑꯀꯟꯕ ꯂꯥꯟ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯃꯊꯧꯅꯥ ꯂꯩꯅ ꯂꯦꯞꯈꯤꯕ ꯅꯨꯄꯥꯅꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯖꯨꯟ 8, 1891ꯗ ꯐꯥꯁꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒꯤ 1891ꯒꯤ ꯖꯨꯟ 1 13 ꯖꯨꯟ ꯐꯥꯎꯕ 1 ꯖꯨꯟꯗꯒꯤꯅ 13 ꯖꯨꯟ ꯐꯥꯎꯁꯤ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯉꯧꯁꯅꯥꯅ ꯃꯣꯏ ꯑꯍꯨꯝꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯥꯏꯕꯨꯅꯦꯜ ꯑꯃꯅ ꯋꯥꯌꯦꯜ ꯆꯠꯊꯈꯤ ꯖꯨꯂꯥꯏ 20 ꯖꯨꯂꯥꯏ 1891 ꯃꯅꯤꯄꯨꯔ ꯀꯪꯂꯥ ꯎꯇ꯭ꯔꯥ ꯃꯃꯥꯡꯗ ꯈꯤꯜꯂꯝꯕ ꯁꯥ ꯑꯅꯤ ꯕ꯭ꯔꯤꯇꯤꯁꯅ ꯗꯥꯏꯅꯥꯃꯥꯏꯠ ꯐꯨꯝꯗꯨꯅ ꯀꯥꯞꯈꯥꯏꯔꯒ ꯃꯥꯡꯍꯟꯈꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯤ ꯃꯌꯥꯗ ꯑꯗꯒꯤ ꯁꯥ ꯑꯀꯣꯏꯕꯗ ꯗꯥꯏꯅꯥꯃꯥꯏꯠ ꯀꯤꯁꯤꯜꯂꯒ ꯃꯁꯤ ꯑꯩꯈꯣꯏ ꯀꯪꯂꯥ ꯁꯥ ꯑꯅꯤ ꯀꯥꯞꯈꯥꯏꯈꯤꯕꯒꯤ ꯃꯔꯝꯁꯤ ꯃꯥꯔꯆ 23ꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯃꯃꯥꯡꯗꯨꯗ ꯀꯪꯂꯥ ꯁꯥ ꯃꯃꯥꯡꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨꯒꯤ ꯏꯗꯨ ꯁꯥꯒꯤ ꯃꯌꯥꯗ ꯇꯩꯁꯤꯟꯈꯤ ꯍꯥꯏꯕ ꯑꯃ
ꯊꯧꯗꯣꯛ ꯆꯩꯁꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯅ ꯄꯟꯕꯤꯔꯝꯕ ꯈꯨꯏ ꯊꯦꯡꯅꯩ꯫ ꯑꯥꯒꯁ 13 ꯑꯥꯒꯁ 1891ꯒꯤ ꯊꯧꯗꯣꯛꯇꯤ ꯃꯌꯥꯝ ꯈ꯭ꯋꯥꯏꯅ ꯈꯪꯅꯕꯤꯔꯦ꯫ ꯌꯨꯕꯔꯥꯖ ꯇ꯭ꯔꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯅꯤꯕꯨ ꯏꯝꯐꯥꯜꯒꯤ ꯁꯅꯥ ꯀꯩꯊꯦꯜ ꯐꯩꯗꯥꯄꯨꯡꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯁꯤ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯒꯤ 14 ꯑꯥꯒꯁ 1891ꯗ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯉꯧꯁꯅꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩꯔꯥꯛꯄ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯖꯤꯂꯥ ꯈ꯭ꯔꯣꯁ ꯇꯧꯅꯕ ꯍꯥꯏꯕꯗꯤ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔꯒꯤ ꯀꯂꯥꯄꯥꯅꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯏꯊꯠꯇ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯍꯤꯃꯥꯗ ꯄꯨꯁꯤꯟꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯅꯥꯒꯥ ꯑꯅꯤ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯀꯨꯟ ꯑꯃꯁꯨꯡ ꯃꯊꯪ ꯀꯂꯥꯄꯥꯅꯤꯗ ꯑꯩꯈꯣꯏ ꯊꯥꯈꯤ꯫ ꯃꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯄꯥꯔꯛꯀꯤ ꯃꯈꯥ ꯊꯪꯕ ꯅꯥꯀꯟ ꯁꯔꯨꯛꯇ ꯑꯩꯈꯣꯏꯒꯤ ꯀꯂꯥꯄꯥꯅꯤ ꯊꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯊꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯨꯡ 21 ꯑꯥꯒꯁ 1891 ꯃꯁꯥꯒꯤ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯆꯨꯔꯥꯆꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯒꯦꯖꯦꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔ 186E ꯗ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯈꯪꯍꯜꯂꯛꯈꯤ꯫ ꯑꯣꯛꯇꯣꯕꯔ 13 ꯑꯣꯛꯇꯣꯕꯔ 1891 ꯃꯥꯔꯆ 15 1891ꯗ ꯇꯦꯂꯤꯒ꯭ꯔꯥꯐꯀꯤ ꯁꯨꯄꯔꯏꯟꯇꯦꯟꯗꯦꯟꯠ W.B. ꯃꯦꯜꯕꯤꯟ ꯍꯥꯠꯈꯤꯕ ꯊꯪꯒꯥꯜ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯆꯤꯔꯥꯏ ꯅꯥꯒꯥ ꯐꯥꯁꯤ ꯇꯧꯈꯤ꯫ 3 ꯗꯤꯁꯦꯝꯕꯔ 1891 ꯀꯣꯜꯀꯇꯥꯗ ꯃꯍꯥꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔ ꯅꯣꯡꯒꯥꯈꯤ꯫ 29 ꯑꯦꯄ꯭ꯔꯤꯜ 1892 ꯆꯨꯔꯥꯆꯥꯟꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯍꯥꯞꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯣꯔꯣꯅꯦꯁꯟ ꯊꯧꯔꯝꯅꯤ꯫ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯑꯃꯗꯤ ꯁꯨꯄꯔꯏꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯏꯁꯇꯦꯠ ꯑꯅꯤꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯀꯗꯕ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯒꯤ ꯊꯧꯔꯥꯡꯁꯤꯡ ꯂꯥꯎꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯀꯨꯝꯖꯥ 1891ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯊꯣꯛꯈꯤꯕ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯃꯃꯥꯡ ꯑꯃꯁꯨꯡ ꯃꯇꯨꯡꯒꯤ ꯆꯥꯎꯔꯥꯛꯄ ꯄꯨꯋꯥꯔꯤꯒꯤ ꯊꯧꯗꯣꯛ ꯄꯔꯤꯡ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫